Drug Mayokta Changsiliba Laan Asi Leingak Khaktada Inthoktuna Thamlabadi Achumba Khongthang Oiroi tunglamchat kannaba meeyam punna thengnaminnaba tangai phadaba haina Federation of Haomee General Secretary Shyam Khuman thadorakpa cherol amana phongdorakli cherol asina hai lamdam asida thengnariba laan asida leikidaba migi masingdi chahum fawba yodri adubu drug na maram oiraga miyoi lising kaya hatkrabane masigi mathakta miyoi kaya su asibagi lambida pareng lengdan leide lamdam asi kannabagi landa leikidabadagi meeyam hupna tengtha nawiduna kapli adubu drug ki lang asida thuhanduna yeknabana lamdam asigi naha kaya hatkibadadi natungdana aikhoina leitokphum tawri lamdam asigi yelhomi seng pambai ama natraga ama sizinaduna muthatkiba haibasi yeknabasengi lengdraba pandamne lamdam asida lam ekar kayada tharamba popi pambi seng leingakna manghanduna laklabasu yeknaba seng asina popi thabadi ngasi fawba lepaleitana chathari oidagliba phibam asi thengnaba haibasi lamdam asigi mipum khudingmakki pandam oifam thoi hojik thengnariba laan asigi mamangda lamdam asigi kachin koya khudingmakta mayai kaba chingjaki ichauna thumdure ngasisu lanai oizaba kharagidamak miyoi kharana drug lalonduna miyoi kaya drug season halle laloliba sing asi kana no haibadu miyam amsung leingakna khangdaba nate amaronda drug na piriba chaitheng ase maitei furuk khaktada nate maramaduna lamdam asida khundaminariba furuk khudingmakna lamdam asigi tunggi mirol kanana bahonminase miyamgi mating yauduna Leingak Khaktada thadoklabadi drug ki Mayokta Changsiliba Laan Asi kaidongmingda mai pakpa ngamloi haina so cherol asina makhata na phongdorakli